Tamenglongi positive oiba humdraga manga layengli zerigi 0 oikre aduga positive oiba masing yamada Chuchampur Ukhul Tamenglong amasung Kangpokpina makok mathang oiri ngasi numidang wairang pung 3:30 fawbada Manipur gi oina COVID-19 positive oihiba satrek ko humdraga teret ki manungda masing khwaidigi yamna district Chuchampur no oibaga loinena hauji ki oina active oiba masingdi Tamenglong district na ihen henduna district asigi miyoy humdraga manga state ki COVID care center sing thamduna layengli Manipur satliba sahi asigi March thada Imphal West district gi nupi ama khwaidigi ahanba oina COVID-19 na naba thengnakhibadagi ngasi numidang wairam phawbada positive oiba masing satrek ko humdraga tare ne positive oibagi masing asi numidang nasu hengalakpaga loina punna positive oiba masing sanipan ngani phu yaukhre na pawsina makhatari aduga mayam sulena tina asi nabidanamgi damakta yumdagi mapan thoktana safe oina yumda lebiu si har video si matang sai lusinjarage thank you